ꯇꯥꯏꯌꯦ ꯊꯣꯛꯂꯛꯄ ꯌꯥꯗꯗꯅ ꯇꯧꯔꯤꯅꯦ ꯀꯌꯥꯝ ꯂꯨꯕ ꯊꯕꯛ ꯇꯧꯔꯤꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯀꯤꯔꯤꯗꯨꯅ ꯑꯃꯨꯛ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ 이마나비 ꯃꯌꯥꯝꯅꯅꯦ ꯑꯩꯁꯦ ꯊꯤꯖꯜꯂꯕ꯭ꯔꯥ ꯐꯖꯔꯤꯕ꯭ꯔꯥ ꯌꯦꯡꯒꯦꯅꯅꯦ ꯁꯦꯜꯐꯤ ꯀꯥꯞꯄꯨꯔꯤꯕ ꯑꯩ ꯏꯝꯐꯥꯜ ꯆꯠꯇꯣꯏꯅꯦ ꯀꯦꯅꯕꯩ ꯄꯣꯠꯀ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯉꯥꯡꯗꯣ ꯈꯔ ꯂꯧꯕꯤꯔꯝꯃꯨ ꯃꯃꯥꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦꯕ ꯑꯁ ꯏꯃꯥ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯩꯅꯣꯅꯦ ꯃꯥꯅ ꯇꯧꯔꯛꯏꯁꯤꯕꯣ ꯑꯁꯤꯗꯤ ꯀꯅꯥ ꯎꯍꯧꯖꯥꯠꯅꯣ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯃꯤ ꯍꯤꯡꯒꯣꯜꯖꯁꯅꯨ ꯑꯩ ꯀꯅꯥꯝ ꯋꯥ ꯂꯧꯗꯦ ꯑꯩꯒꯤ ꯔꯥꯏꯠꯅꯤ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯌꯥꯔꯣꯏ ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯌꯥꯝꯅꯅꯦ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥꯗ ꯂꯩꯕꯅ ꯐꯩ ꯍꯥꯏꯕꯗꯨꯗ ꯂꯩꯕꯤꯕꯒꯤ ꯋꯥꯅꯤ ꯂꯥꯏꯔꯕ ꯅꯪꯅ ꯀꯩ ꯈꯨꯠ ꯁꯥꯒꯁꯦ ꯇꯥꯞ ꯄꯥꯏꯌꯥꯕ ꯃꯤꯔꯥ ꯅꯪꯒꯤꯁꯦ ꯄꯨꯂꯤꯁ ꯑꯣꯏꯔꯦ ꯀꯥꯏꯅ ꯑꯐꯥꯎ ꯁꯥꯏꯔꯣ ꯍꯥ ꯀꯌꯥꯝ ꯐꯥꯎꯒꯦꯔꯣ ꯃꯤ ꯎꯁꯤꯠꯇꯕ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯉꯨ ꯑꯩ ꯅꯨꯄꯤꯅ ꯗꯝ ꯇꯥꯈꯠꯂꯤꯗꯣ ꯀꯩꯅꯣ ꯀꯔꯤꯒꯤ ꯇꯥꯈꯠꯄꯗꯤ ꯁꯣꯏꯁꯤꯝ ꯇꯧꯕꯤꯔꯝꯃꯗꯨꯒ ꯌꯥꯔꯅꯤ ꯑꯉꯥꯡ ꯊꯕꯛ ꯇꯧꯔꯛꯀꯅꯤꯀꯣ ꯁꯥꯔ ꯃꯤꯁꯦ ꯃꯁꯛ ꯈꯔ ꯈꯪꯅꯕꯗꯤ ꯐꯕꯅꯤ ꯁꯥꯔꯒꯤ ꯆꯥꯅꯦꯁꯦ ꯈꯪꯖꯍꯧꯗ꯭ꯔꯦ ꯁꯣꯏꯁꯤꯝꯇ ꯇꯧꯁꯟꯕꯤꯌꯨ ꯌꯥꯔꯦ ꯄꯨꯂꯤꯁ ꯌꯥꯎꯁꯤꯜꯍꯧꯗꯅ ꯉꯁꯤꯗꯤ ꯑꯩꯅ ꯍꯩꯅꯗꯕ ꯊꯕꯛ ꯈꯔ ꯇꯧꯋꯦ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗꯧꯁꯤꯗ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯔꯦ ꯁꯨꯝ ꯂꯣꯠꯁꯟ ꯊꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯠ ꯐꯣꯡꯗꯣꯛꯅꯕ ꯐꯠꯇ꯭ꯔꯣ ꯑꯗꯨ ꯅꯪꯒ ꯑꯩꯒꯁꯨ ꯀꯣꯏꯅꯔꯁꯤ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪ ꯀꯌꯥ ꯄꯤꯒꯦ ꯍꯥ ꯅꯪ ꯍꯧꯖꯤꯛꯃꯛ ꯂꯩꯔꯨꯔꯕ 이마나ꯕꯅꯦꯅ ꯇꯤꯟꯅꯔꯒ ꯀꯣꯏꯅꯕ ꯀꯥꯏꯅ 이마나ꯕ ꯑꯣꯏꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯁꯨꯈꯪ ꯈꯪꯅꯗꯕ ꯑꯃꯒ ꯂꯩꯃꯤꯟꯅꯔꯨꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯁꯣꯏꯅꯤꯀꯣ ꯇꯨꯅꯤ ꯃꯁꯥ ꯌꯥꯎꯔꯤꯉꯩꯗ ꯄꯠꯂꯥꯎ ꯇꯧꯔꯁꯤ ꯅꯪꯒꯤꯗꯤ ꯑꯩ ꯌꯥꯎꯔꯤ ꯁꯣꯏꯅꯤꯀꯣ ꯍꯥꯏꯔꯗꯤ ꯂꯣꯏꯔꯕꯅꯤꯅꯦ ꯇꯥꯏꯉꯣ ꯑꯁ ꯂꯥꯎ ꯉꯝꯄꯣꯗꯦ ꯍꯦꯛꯇ ꯆꯪꯁꯤꯜꯂꯥꯎ ꯀꯥꯟꯗꯦ ꯇꯥꯏꯉꯣ ꯃꯣꯏ ꯏꯃꯨꯡꯁꯤ ꯀꯅꯥꯝ ꯂꯩꯇꯕꯖꯥꯠꯂꯣ ꯇꯥꯏꯉꯣ 이봉아 ꯀꯅꯥꯃꯨꯛ ꯇꯥꯗꯕꯗꯨꯗꯗꯤ ꯍꯦꯛꯇ ꯒ꯭ꯔꯣꯡ ꯆꯪꯉꯝꯅꯤ 까이대 랭겨라고 이뱀 이차시니 마sak 어동로 버저러면다 에이 그이눈이 노이고 건너답수 나띠 와리와 따이도 사두구나 또 코에 좀 불리다 폰데주 와리에 좀 사네 아한생기 와리지다 아 코이네 디스탑 떠님다더나 호호호호호 나 트렌드와 야이다 아도 이비엠마기 각나 짠나무 까디 레이트로 레이르수 똑토 아이 짠이빠기 이모 오이나 꾸해 오이 토로에레더라 하 까리 하게다 이거 ꯇꯥꯏꯉꯣ ꯂꯩꯕꯤꯔꯝꯕ ꯌꯥꯝ ꯐꯔꯦ ꯀꯔꯤ ꯇꯧꯔꯒꯦ ꯏꯕꯨꯡ ꯄꯥꯎꯍꯦ ꯊꯣꯏꯕꯤꯕꯨ 이해 ngасai 마가 이가 khara launabadagi sakre yumda halarone chakhidagi hajubo halakki phone tawbudusu paidre umu hanjan taw mutan soijo baina dum hai lerisini ꯑꯁ ꯁꯣꯏꯗ꯭ꯔꯦꯗꯅ ꯀꯔꯤꯅꯣꯅꯦ 이bo 노에 하리시보 아봉 헨토이비도 아 공강기 피 샤바 짜발라바 누빠암도 젠가 ꯑꯁꯦꯡꯕ ꯍꯥꯏꯕꯨ ꯇꯥꯏꯉꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯤꯁꯤꯅꯤꯅꯦ ꯇꯥꯏꯉꯣ 하나로이 아코나 파니암 티르버스네 방데나바 좀 로트네 아주 저렇거든네 마보 염스다 포럭바 야라나바 템 나오는 떠오르가 하이행 파우당디 나이르 아 스파우도 디가야 두노 아행 렌그라디 아이몬다 까이범 레이트로 바보 야 이거 죽아야지 이씨 난게 누구만 돈 나오듯이 또고 이 뭐부터 럭나리 너들 따이고 야래